ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯅꯨꯡꯁꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯛꯅꯁꯨ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯥꯕ ꯑꯃꯨꯛꯇ ꯌꯥꯎꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯀꯔꯤꯒꯤꯗꯤ ꯁꯥꯔꯣꯏ? ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯎ ꯋꯥ ꯀꯌꯥ ꯑꯃ ꯄꯪꯌꯥꯟꯗ ꯌꯥꯟꯊꯠꯄ, ꯎꯃꯪ ꯀꯣꯛꯊꯣꯔꯛꯄ, ꯌꯥꯜꯂꯤꯕ ꯎ ꯋꯥ ꯑꯗꯨꯒꯤ ꯃꯍꯨꯠꯇꯤ ꯀꯅꯥꯅꯁꯨ ꯊꯥꯖꯤꯜꯂꯝꯗꯦ꯫ ꯑꯁꯤꯅꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯕꯒꯤ ꯆꯥꯡꯗꯤ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯇꯥꯕꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯁꯥꯈ꯭ꯔꯦꯗ ꯅꯨꯡꯁꯥꯅꯦꯅ ꯇꯧꯔꯤꯕꯁꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯛꯅ ꯁꯥꯈ꯭ꯔꯦ, ꯀꯣꯛꯄꯨ ꯉꯥꯎꯏ ꯅꯨꯡꯁꯥꯅꯦꯅ ꯇꯧꯔꯤꯕꯁꯦ꯫ ꯑꯆꯧꯕ, ꯑꯇꯣꯝꯕꯥꯎ, ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯣꯅꯦꯍꯦ, ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯣ? ꯅꯤꯡꯊꯦꯝꯅ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ, ꯅꯆꯥꯕꯨ ꯀꯧꯕꯕꯣ? ꯑꯆꯧꯕ, ꯁꯤ ꯉꯥꯔꯨꯕꯥꯛꯁꯤ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯀꯣꯛꯊꯛꯇ ꯑꯃꯨꯛꯇ ꯊꯥꯡꯒꯠꯂꯛꯎ, ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ꯫ ꯍꯩ ꯌꯥꯔꯕ꯭ꯔꯥ ꯏꯃꯥ? ꯌꯥꯔꯦ ꯌꯥꯔꯦ꯫ ꯍꯩ ꯑꯆꯧꯕ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯅꯥꯎꯗꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯏꯃꯥ, ꯄꯥꯔꯤꯗꯤ ꯊꯪꯅꯕꯒꯤ ꯈꯨꯜꯁꯤꯗ ꯂꯩꯕ ꯃꯥꯒꯤ ꯃꯇꯥꯎ ꯑꯃꯒꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯀꯔꯤꯅꯣ ꯍꯪꯉꯨꯅꯦ ꯍꯥꯏꯔꯝꯕꯅꯤ, ꯏꯃꯥꯅ ꯉꯁꯥꯏ ꯄꯥꯠꯇ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ꯫ ꯍꯣ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥꯁꯨ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯆꯤꯟ ꯅꯅꯥꯎ ꯏꯟꯊꯤꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯀꯩꯊꯦꯜꯗꯅꯤ ꯅꯨꯄꯤ ꯑꯃꯅ ꯏꯅꯦ, ꯁꯤꯒꯤ ꯉꯥ ꯑꯆꯧꯕꯁꯤꯕꯨ ꯀꯌꯥꯅꯣ? ꯇꯣꯝꯕꯤꯔꯩꯅ ꯕꯦꯃꯥ, ꯂꯨꯄꯥ 2ꯈꯛꯅꯤ, ꯂꯧꯔꯣ, ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯐꯥꯔꯛꯄꯒ, ꯃꯍꯥꯎꯒ ꯂꯩꯈ꯭ꯔꯕ ꯉꯥꯅꯤ, ꯉꯥ ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯦꯡꯕꯅꯤ꯫ ꯍꯣꯏꯁꯦ, ꯏꯅꯦꯒꯤ ꯈꯨꯍꯥꯏꯗꯣ ꯍꯥꯎꯗꯣꯏ ꯃꯥꯜꯂꯤꯁꯦ, ꯄꯤꯕꯤꯔꯛꯎꯁꯤ꯫ ꯑꯗꯣ ꯃꯈꯥꯏꯗꯨꯗꯤ ꯇꯥꯕꯤꯌꯨꯗꯅ꯫ ꯕꯦꯃꯥ, ꯃꯈꯥꯏꯗꯨꯗꯤ ꯇꯥꯔꯔꯣꯏꯒꯦ, ꯁꯤꯒꯤ ꯉꯥꯃꯨꯁꯤ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ, ꯏꯅꯦꯅ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦꯀꯣ, ꯅꯪ ꯍꯣꯔꯦꯟ ꯆꯥꯔꯒ ꯈꯪꯅꯤ꯫ ꯐꯔꯦꯗꯥ, ꯏꯔꯣꯟꯕꯗ ꯉꯥꯃꯨꯗꯨꯃ ꯊꯥꯛꯑꯒ ꯏꯔꯣꯜꯂꯒꯦ꯫ ꯏꯅꯦ, ꯁꯦꯜꯁꯤꯗ ꯂꯩꯔꯦ꯫ ꯍꯣꯏ, ꯍꯥꯎꯅ ꯍꯦꯛ ꯆꯥꯔꯨꯔꯣ꯫ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯉꯧꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩ, ꯅꯪꯒꯤꯗꯤ ꯉꯥꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ, ꯄꯣꯠꯁꯤꯠ ꯌꯥꯝꯅ ꯐꯈ꯭ꯔꯦ, ꯉꯥ ꯃꯆꯥ 1-2ꯈꯛꯁꯤ ꯉꯥꯏꯔꯦ, ꯁꯦꯜꯁꯨ ꯃꯥꯡꯗ꯭ꯔꯦꯕ ꯅꯪꯒꯤꯗꯤ꯫ ꯍꯣꯏ ꯏꯆꯦ, ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯂꯦ ꯍꯥꯏꯗꯨꯅꯤ, ꯉꯥ 2ꯁꯦ ꯏꯆꯦꯒꯤ ꯑꯃ ꯂꯧꯍꯧꯔꯣ, ꯑꯩ ꯑꯃ ꯄꯨꯔꯒꯦ꯫ ꯏꯁ ꯐꯔꯦꯗꯥ, ꯑꯗꯣ ꯑꯩꯒꯤꯗꯤ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤ ꯏꯃꯥꯅ ꯆꯥꯂꯨ ꯌꯥꯗ꯭ꯔꯕ ꯈꯪꯗꯦ, ꯄꯣꯠꯁꯦ ꯉꯁꯤꯗꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯏꯆꯦꯁꯤꯃ ꯉꯟꯁꯨ ꯉꯜꯂꯤ ꯀꯩꯅꯣ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯣꯏꯅ ꯁꯤꯠꯆꯈꯤꯁꯅꯤꯁꯤ, ꯑꯩꯒꯤꯗꯤ ꯉꯁꯤ ꯉꯥꯁꯨ ꯌꯥꯝꯅ ꯄꯨꯔꯛꯇꯕ ꯑꯗꯨꯒꯤꯅꯤꯗ꯫ ꯍꯣ, ꯁꯤꯠꯄꯨ ꯁꯤꯠꯂꯕꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤꯅꯦꯍꯦ꯫ ꯑꯗꯨ ꯇꯣꯝꯕꯤꯔꯩ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ 2ꯗꯨꯗꯤ ꯅꯃꯧ ꯊꯤꯕ ꯂꯣꯏꯅ ꯌꯥꯔꯝꯃꯅꯤꯅꯦ, ꯃꯧ ꯊꯤꯍꯟꯅꯕ ꯇꯧꯔꯗꯅ, ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕ꯫ ꯍꯣꯏ, ꯃꯇꯝꯕꯨꯗꯤ ꯆꯞ ꯆꯥꯔꯕꯅꯤ ꯇꯧꯔꯤꯁꯦ, ꯑꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ, ꯃꯄꯥꯗꯨ ꯂꯩꯖꯔꯝꯂꯕꯗꯤ ꯁꯦꯃꯥꯏ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯒꯗꯕ ꯏꯆꯦ, ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ ꯅꯪ ꯍꯥꯏꯔꯤꯗꯨꯁꯨ, ꯁꯦꯃꯥꯏ ꯍꯥꯏꯕ ꯑꯃ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯐꯝ ꯂꯩꯔꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯗꯅ꯫ ꯑꯗꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯏꯅꯥꯎꯁꯤꯗꯤ, ꯅꯆꯥ ꯄꯤꯕ ꯆꯪ ꯂꯥꯎꯕ 2 ꯂꯩꯔꯤꯗꯨꯗꯤ ꯅꯪꯒꯤꯅ ꯍꯥꯏꯕꯗ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯨꯝꯅ ꯈꯜꯂꯒꯅꯤ ꯅꯅꯥꯎꯅ ꯍꯤꯡꯂꯤꯕꯁꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯕꯤꯔꯩꯒꯤ ꯃꯆꯥꯅꯨꯄꯥ 2, ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯄꯥꯔꯤ, ꯅꯨꯄꯤ ꯊꯤꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯕ ꯇꯣꯝꯕꯤꯔꯩꯒꯤ ꯏꯃꯨꯡ, ꯃꯆꯥꯅ ꯃꯃꯧ ꯄꯨꯁꯤꯜꯂꯛꯄꯗꯒꯤ ꯀꯔꯝꯅꯕꯨ ꯑꯣꯏꯔꯛꯄ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯃꯧ ꯑꯍꯟ ꯊꯥꯕ ꯆꯥꯛ ꯑꯗꯨ ꯊꯣꯡꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯁꯪꯕꯤ ꯊꯣꯛꯂꯛꯇꯨꯅ, ꯍꯩꯃꯥ ꯏꯆꯦꯗꯤ ꯆꯥꯛ ꯊꯥꯒꯠꯂꯝꯂꯦꯗꯅ꯫ ꯍꯣꯏ ꯏꯅꯥꯎ, ꯆꯥꯛꯇꯤ ꯂꯣꯏꯕꯨ ꯂꯣꯏꯗꯧꯔꯦꯗ꯫ ꯃꯕꯨꯛꯅꯤꯡꯗ ꯇꯨꯃꯤꯟ ꯍꯥꯏꯖꯩ, ꯑꯩꯅ ꯍꯦꯛ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯗ꯭ꯔꯤ ꯐꯥꯎꯕ ꯆꯪꯉꯣꯏꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯃꯤꯅ ꯊꯕꯛ ꯂꯣꯏꯔꯒ ꯆꯪꯉꯛꯑꯒ ꯇꯧꯁꯤꯟꯅꯔꯤꯕ, ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯥꯒꯤꯁꯦ, ꯌꯦꯡꯅꯤꯡꯗꯕꯅ ꯑꯩꯗꯤ ꯃꯤꯠꯁꯤ ꯅꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯌꯥꯔꯅꯤꯗ ꯏꯅꯥꯎ, ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ, ꯏꯆꯦ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ꯫ ꯎꯁꯤꯗꯕꯅ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ, ꯑꯩꯁꯨ ꯁꯤꯗꯕꯨ ꯍꯥꯏꯔꯛꯅꯕ ꯍꯥꯏꯗꯅ ꯉꯁꯥꯏꯗꯒꯤ ꯐꯃꯨꯡꯗ ꯍꯤꯞꯇꯅ ꯂꯩꯔꯨꯕꯅꯤꯗꯅ꯫ ꯃꯧ ꯑꯅꯤꯁꯤ ꯀꯌా ꯅꯨꯡꯁꯤꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯊꯕꯥ ꯃꯕꯨꯛ ꯈꯔ ꯂꯨꯏ, ꯃꯤꯕꯨ ꯐꯅ ꯈꯟꯕ ꯀꯌꯥ ꯉꯝꯗꯦ꯫ ꯑꯁꯪꯕꯤꯁꯨ ꯃꯉꯥꯏ, ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯃꯥꯒꯤ ꯂꯩꯅꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯤꯁꯛꯅ, ꯇꯣꯝꯕꯤꯔꯩ,
ꯅꯪꯕꯨ ꯀꯩꯊꯦꯜ ꯀꯨꯝꯃꯛꯑꯕ꯭ꯔꯣ? ꯉꯜꯂꯤꯗ ꯉꯁꯤꯗꯤ. ꯍꯣꯏ ꯏꯆꯦ, ꯀꯩꯊꯦꯜ ꯀꯨꯝꯃꯦ. ꯅꯪꯗꯤ ꯅꯃꯧ ꯐꯪꯉꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯅꯤꯗ. ꯅꯃꯧ ꯑꯅꯤꯗꯨꯕꯨ ꯀꯃꯥꯏ ꯇꯧꯒꯦ? ꯊꯕꯛ ꯏꯪꯈꯥꯡꯒ ꯐꯕ꯭ꯔꯕ? ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯕꯅꯤ ꯏꯆꯦ. ꯍꯧꯖꯤꯛꯀꯤꯗꯤ ꯃꯣꯏꯅꯤ ꯆꯪꯗꯅ ꯇꯧꯕꯗꯣ ꯑꯩꯒ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯌꯥꯝꯅ ꯀꯣꯝꯃꯦꯗ ꯏꯆꯦ. ꯐꯩꯌꯦ ꯐꯩꯌꯦ, ꯅꯪꯁꯨ ꯌꯥꯝꯅ ꯋꯥꯖꯔꯛꯑꯕꯅꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ 이나ꯎꯁꯤꯗꯤ. ꯍꯣꯏ ꯍꯣꯏ ꯏꯆꯦ. ꯑꯗꯣ ꯏꯆꯦꯕꯨ ꯀꯥꯏꯗ ꯆꯠꯄꯤꯗꯣꯏꯅꯣ? ꯄꯣꯠꯐꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯆꯠꯂꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯑꯁꯪꯕꯤ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯋꯥꯏ ꯇꯥꯁꯤꯜꯂꯤ. ꯑꯩꯅ ꯅꯠꯇ꯭ꯔꯕꯗꯤ ꯊꯕꯛꯁꯦ ꯇꯧꯅꯤꯡꯉꯥꯏ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ. ꯏꯆꯦ ꯁꯥꯕꯤ ꯑꯃ ꯂꯩꯔꯤꯁꯤꯅ ꯆꯥꯛꯁꯤ ꯀꯛ ꯊꯣꯡꯈ꯭ꯔꯕꯗꯤ ꯃꯥꯂꯦꯝꯁꯤꯗ ꯃꯥꯒꯤ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯁꯤ ꯃꯉꯥꯏꯔꯦ. ꯑꯩꯁꯨ ꯉꯝꯗ꯭ꯔꯦꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏ ꯇꯧꯗꯨꯅ ꯂꯩꯕꯗꯤ. ꯃꯇꯥꯡ ꯑꯗꯨꯗ ꯄꯥꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯆꯤꯟꯗ ꯏꯁꯧ ꯂꯥꯡꯂꯤꯕꯗꯨ ꯇꯥꯔꯗꯨꯅ, ꯀꯔꯤꯅꯣ ꯅꯨꯄꯤ? ꯊꯕꯛꯀ ꯈꯔ ꯋꯥꯅ ꯍꯜꯂꯛꯄꯁꯤꯗ ꯅꯠꯇꯦ ꯅꯪꯅ ꯏꯁꯧ ꯇꯧꯔꯤꯗꯨꯕꯨ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦꯕ? ꯇꯧꯔꯤꯁꯦ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯃꯈꯣꯏ ꯅꯨꯄꯥ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯁꯨꯛꯂꯦꯞ ꯍꯦꯛ ꯂꯦꯞꯇꯦ. ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦ. ꯑꯩꯁꯨ ꯃꯤꯅꯤ. ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯇꯧꯕꯗ ꯋꯥꯏꯌꯦ. ꯅꯣꯏ ꯅꯇꯩꯃꯁꯤꯁꯨ ꯀꯔꯤꯝꯇ ꯇꯧ ꯌꯥꯗꯕꯁꯤ ꯃꯉꯥꯏ. ꯍꯣꯏꯅꯦ ꯅꯨꯄꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝꯁꯦ ꯅꯪꯅꯗ ꯇꯧ ꯂꯩꯔꯗꯤ ꯀꯥꯏꯗ ꯌꯥꯔꯅꯤ ꯍꯥꯏꯒꯦ? ꯏꯇꯩꯃꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩ ꯏꯃꯥꯗ ꯍꯥꯏꯍꯟꯒꯦ. ꯑꯩꯒꯤ ꯅꯨꯄꯤ ꯋꯥꯍꯟ ꯌꯥꯄꯣꯟꯇꯦ. ꯀꯗꯥꯏꯗꯦ ꯏꯃꯥꯁꯨ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯦ. ꯃꯕꯨꯛ ꯄꯨꯛꯇꯥ ꯑꯃ ꯇꯧꯏ. ꯏꯆꯦꯅ ꯇꯧꯔꯤꯉꯩꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯑꯩꯅ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯔꯨꯕꯗꯅ ꯀꯅꯥꯒꯤ ꯉꯥꯡꯗꯣꯏꯒꯤ ꯆꯩꯗꯣꯏꯒꯤꯗ ꯇꯧꯔ ꯂꯩ. ꯑꯩ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯔꯤꯁꯤꯅꯤꯀꯣ. ꯑꯗꯨ ꯅꯨꯄꯥ, ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯔꯁꯦꯕ. ꯃꯣꯏꯁꯨ ꯃꯣꯏ ꯊꯣꯛꯄ ꯂꯩꯖꯔꯅꯤ. ꯅꯨꯄꯤ, ꯁ꯭ꯋꯥꯏꯗ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯃꯨꯡꯗ ꯆꯪꯂꯒ ꯁꯥꯟꯅꯔꯁꯤ ꯂꯥꯎ. ꯑꯩ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯔꯤꯕ. ꯍꯣꯏ ꯃꯈꯣꯏ ꯅꯨꯄꯥ. ꯉꯁꯥꯏꯗꯩ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯤꯕ ꯊꯕ ꯃꯗꯣꯝ ꯑꯁꯨꯝ ꯍꯥꯏꯖꯩ. ꯃꯆꯤꯟ ꯑꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ ꯌꯦꯡꯉꯨ. ꯉꯔꯥꯡꯒꯤ ꯉꯈꯥ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯉꯣꯏ ꯍꯥꯏꯒꯦ? ꯇꯣꯉꯥꯟ ꯆꯥꯅꯤꯡꯗꯅ ꯇꯧꯔꯤꯕ. ꯑꯗꯨꯒ ꯏꯃꯥꯁꯤꯅ ꯑꯩꯈꯣꯏꯅ ꯀꯣꯟꯅꯕ ꯍꯥꯏꯗꯅ ꯃꯋꯥꯁꯤꯗ ꯄꯥꯎꯁꯦ ꯍꯦꯟꯖꯤꯟꯅ ꯇꯝꯁꯤꯟꯗꯅ ꯌꯥꯝ ꯍꯩꯈ꯭ꯔꯦ. ꯑꯗꯨꯕꯨꯗꯤ ꯊꯕ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕꯗꯤ ꯈꯪ ꯌꯥꯔꯣꯏ. ꯑꯩꯁꯨ ꯊꯕꯛ ꯇꯧꯒꯦꯀꯣ ꯃꯁꯦ. ꯃꯣꯏꯅꯗꯤ ꯀꯤꯠ ꯉꯝꯍꯜꯂꯔꯣꯏ. ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯊꯕ ꯃꯀꯣꯛ ꯑꯗꯨꯗ ꯋꯥꯈꯜ ꯐꯠꯇꯕ ꯀꯌꯥ ꯈꯟꯕ ꯍꯧꯈꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯕ ꯃꯄꯨꯔꯣꯏꯕꯗ ꯇꯣꯉꯥꯟ ꯆꯥꯅꯤꯡꯕꯒꯤ ꯑꯃꯗꯤ ꯃꯃꯥ ꯀꯣꯟꯅꯤꯡꯗꯕꯒꯤ ꯅꯃꯥꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯥ, ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯏꯃꯥꯗ ꯀꯣꯛ ꯍꯧꯗꯣꯛ ꯍꯥꯏꯔꯒ ꯀꯩꯅꯣ ꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯗꯨꯕꯣ? ꯅꯨꯄꯤ, ꯃꯇꯝꯅ ꯑꯗꯨꯝ ꯄꯨꯔꯛꯇꯣꯔꯕꯅꯤ. ꯅꯪꯁꯤ ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯗ. ꯉꯥꯏꯉꯝꯗꯕ ꯅꯠꯇꯦ, ꯅꯪꯁꯦ ꯄꯥꯡꯈ꯭ꯔꯦꯗ. ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯟꯁꯤꯟꯕ ꯌꯥꯕ ꯇꯥꯟꯁꯤꯜꯍꯧꯔꯁꯤ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯌꯨꯝꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯁꯨꯝ ꯑꯩꯈꯣꯏꯅ ꯄꯨ ꯂꯩꯔꯗꯤ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ? ꯅꯪ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯕ. ꯑꯗ ꯏꯃꯥꯗ ꯍꯦꯛ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇ ꯇꯧ. ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯤ ꯀꯩꯅꯣ. ꯍꯣ, ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ. ꯇꯣꯉꯥꯟ ꯆꯥꯕꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ? ꯃꯤ ꯂꯣꯏ ꯇꯧꯅꯔꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯏꯃꯥꯗꯤꯅꯦ ꯑꯇꯣꯝꯕ ꯍꯣꯏꯒ ꯆꯥꯗꯧꯕ. ꯃꯃꯥ ꯃꯄꯥꯗꯤ ꯑꯇꯣꯝꯕꯅ ꯀꯣꯟꯅꯕꯅꯤ. ꯍꯣꯏꯁꯦ ꯅꯨꯄꯤ, ꯑꯩ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯏꯃꯥꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯑꯒꯦ. ꯀꯔꯤꯒꯤ ꯃꯇꯝ ꯈꯔꯕꯨ ꯉꯥꯏꯗꯣꯔꯤꯒꯦ? ꯌꯥꯔꯣꯏꯗꯤ ꯌꯥꯝ ꯊꯨꯅ ꯆꯥꯅꯕ ꯍꯦꯛꯇ ꯇꯧꯁꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯇꯣꯝꯕꯤꯔꯩ ꯃꯥꯅ ꯉꯥ ꯍꯦꯛ ꯂꯧꯐꯝ ꯑꯗꯨꯗꯒꯤ ꯉꯥ ꯂꯧꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯏ. ꯅꯤꯡꯊꯦꯝ ꯃꯃꯥꯅ ꯊꯣꯡꯒꯥꯜꯗꯩ ꯆꯪꯂꯛꯄꯗ ꯎꯕꯗ, ꯏꯃꯥꯕꯨ ꯑꯌꯨꯛꯁꯤꯗ ꯀꯥꯏꯗ ꯆꯠꯂꯣꯏꯅꯣ? ꯑꯆꯧꯕ, ꯏꯃꯥꯁꯤ ꯀꯩꯊꯦꯜꯗ ꯄꯨꯅꯕ ꯍꯥꯏꯗꯅ ꯅꯅꯦ ꯊꯔꯣ ꯍꯣꯏꯗꯒꯤ ꯉꯥ ꯂꯧꯔꯨꯕꯅꯤꯅꯦ. ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯪꯕꯅꯤꯗ. ꯅꯤꯡꯊꯦꯝ ꯃꯥꯅ ꯃꯃꯥꯗ ꯍꯧꯗꯣꯛꯀꯦ ꯈꯜꯂꯤꯕ ꯋꯥꯗꯣ ꯍꯥꯏꯕ ꯉꯝꯗ ꯂꯩꯔꯝꯃꯤ. ꯏꯆꯥꯕꯨ ꯊꯕꯛ ꯆꯠꯄꯒꯤ ꯊꯣꯛꯂꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯅꯤ. ꯐꯔꯦ, ꯑꯗꯨꯗꯤ ꯏꯟꯊꯤꯅ ꯆꯠꯂꯨ. ꯉꯁꯥꯏꯗꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯍꯟꯅꯤꯡꯂꯤꯕ ꯋꯥꯗꯨ ꯁꯨꯡꯍꯥꯏ ꯍꯥꯏꯗ꯭ꯔꯕꯗ ꯊꯕ ꯁꯥꯎꯔꯞꯅ, ꯃꯈꯣꯏ ꯇꯥꯆꯧ! ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯉꯤ. ꯑꯗꯨꯅ ꯊꯕꯛ ꯆꯠꯍꯧꯕꯅ ꯐꯔꯅꯤ ꯈꯟꯗꯨꯅ, ꯏꯃꯥ, ꯑꯩ ꯆꯠꯂꯦ. ꯊꯕ ꯇꯨꯃꯤꯟꯅ ꯍꯥꯏꯖꯩ. ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥꯁꯤ. ꯃꯤꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯁꯦ ꯍꯥꯏꯌꯨ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯤꯁꯦ. ꯇꯣꯝꯕꯤꯔꯩ ꯃꯆꯥ ꯃꯃꯧꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯩꯁꯨ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯝꯗꯦ. ꯆꯝꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯑꯁꯪꯕꯤ ꯆꯥꯛ ꯊꯥꯒꯠꯀꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯅꯤ. ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯁꯪꯕꯤ ꯃꯈꯣꯏꯗ ꯋꯥꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯀꯔꯤꯅꯣ ꯆꯥꯛꯁꯪꯁꯤꯕꯨ ꯏꯆꯥꯏꯔꯝꯃꯤꯁꯤꯕꯣ? ꯂꯝꯒ ꯑꯃꯠꯇ ꯆꯥꯁꯤꯟꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯍꯧꯖꯤꯛꯐꯥꯎ. ꯂꯨꯈꯥꯛꯁꯨ ꯑꯃꯨꯛ ꯅꯝꯁꯤꯜꯂꯝꯃꯤꯅꯦ. ꯅꯠꯇꯦ, ꯀꯅꯥꯅꯣꯕ ꯃꯊꯤꯕꯣꯡ ꯆꯥꯔꯒ ꯂꯨꯈꯥꯛ ꯐꯤꯡꯅꯤ ꯈꯪꯗꯈꯩ ꯏꯔꯦꯟꯖꯟ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤꯁꯤꯕꯨ? ꯑꯩ ꯏꯁꯦ ꯁꯨꯝ ꯀꯥꯔꯛꯇꯅ
ꯂꯥꯛꯇꯅ ꯋꯥꯈꯣꯡ ꯌꯧꯅꯕ ꯂꯪꯈꯤꯅꯤꯀꯣ ꯊꯕꯥ ꯉꯁꯥꯏꯗꯩ ꯑꯁꯪꯕꯤꯗ ꯏꯁꯧ ꯂꯥꯡꯂꯤꯕꯗꯣ ꯇꯥꯔꯤꯕꯅꯤ ꯆꯥꯛꯁꯪꯗ ꯆꯪꯉꯛꯇꯨꯅ ꯏꯅꯥꯎ ꯂꯨꯈꯥꯛꯇꯣ ꯑꯩꯅ ꯆꯔꯥ ꯋꯥꯜꯂꯝꯃꯩꯅꯤ ꯑꯩꯁꯨ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯉꯥꯏꯍꯥꯛ ꯍꯤꯞꯄꯨꯔꯤ ꯍꯧꯒꯠꯂꯒ ꯐꯦꯡꯒꯦ ꯍꯥꯏꯅ ꯊꯅꯝꯕꯅꯤ ꯍꯣ ꯌꯥꯔꯅꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎꯅꯗꯣ ꯄꯨꯝꯅꯃꯛ ꯐꯅꯕ ꯇꯧꯍꯧꯔꯒꯦ ꯅꯅꯥꯎ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯦꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤ ꯍꯥꯏꯒꯦ ꯍꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯦ ꯉꯥꯏꯍꯥꯛꯇꯒ ꯍꯤꯞꯄꯨꯔꯒꯦ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯒ ꯍꯦꯛ ꯍꯧꯗꯣꯔꯛꯑꯣ ꯏꯅꯥꯎꯁꯤꯗꯤ ꯏꯁ ꯆꯥꯛ ꯂꯣꯏꯔꯒ ꯍꯧꯗꯣꯔꯛꯑꯣ ꯀꯥꯏꯅ ꯌꯥꯝ ꯍꯧꯗꯣꯛꯄꯤꯔꯅꯤ ꯑꯩꯅ ꯌꯥꯝ ꯍꯧꯗꯣꯛꯄꯤꯔꯅꯤꯕ ꯃꯥꯒꯤ ꯃꯑꯣꯡ ꯑꯁꯦ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯇꯣꯉꯥꯟ ꯆꯥꯗꯕ ꯌꯥꯔꯔꯣꯏ ꯁꯤ ꯌꯧꯔꯗꯤ ꯑꯁꯪꯕꯤꯒꯤ ꯌꯨꯝꯗꯅꯤ ꯃꯃꯥ ꯃꯦꯝꯃꯅ ꯃꯆꯥꯅꯨꯄꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯟꯖꯤꯜꯂꯤ ꯃꯥꯒꯤ ꯑꯁꯪꯕꯤꯌꯥ ꯀꯔꯤꯅꯣ ꯏꯆꯥꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯆꯥꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯕ ꯏꯃꯥ ꯇꯝꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯃꯠꯇ ꯑꯩꯒ ꯃꯥꯏ ꯆꯥꯟꯅꯗꯦ ꯏꯅꯦꯝ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯀꯩꯊꯦꯜꯗꯅ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯇꯥꯔꯒ ꯍꯜꯂꯛꯑꯅꯤ ꯑꯗꯒꯤ ꯏꯆꯦ ꯁꯥꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯕꯨꯛꯁꯦ ꯐꯠꯈꯤꯗ꯭ꯔꯕ ꯃꯥꯃꯨꯛ ꯐꯠꯇꯕ ꯃꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯅ ꯄꯤꯖꯅꯤꯡꯗ꯭ꯔꯤꯕ ꯃꯥ ꯃꯁꯥ ꯈꯛꯀꯤꯅꯤ ꯈꯜꯂꯤꯁꯦ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯁꯨ ꯑꯩꯅ ꯄꯨꯝꯅꯃꯛ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯌꯨꯝꯗꯨꯒꯤ ꯃꯤꯅꯥꯏ ꯁꯥꯗꯅ ꯏꯆꯥꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯔꯤꯒ ꯅꯪꯒ ꯀꯣꯛ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ ꯂꯥꯛꯎ ꯀꯩꯅꯣ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯌꯨꯝꯗꯨꯗ ꯂꯩꯕꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝ ꯋꯥꯔꯦꯕ ꯍꯩ ꯄꯪꯒꯅꯨꯅ ꯍꯣꯔꯦꯟ ꯌꯨꯝ ꯍꯜꯂꯒ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯏꯔꯦꯟꯖꯅ ꯃꯕꯨꯛꯅꯤꯡ ꯑꯣꯜꯍꯜꯂꯨ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯅ ꯊꯦꯝꯕꯗ ꯄꯪꯊꯗꯕ ꯂꯩꯇꯕꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯥꯗ ꯋꯥꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯔꯨ ꯂꯥꯎ ꯏꯆꯥꯁꯤꯗꯤ ꯑꯗꯨ ꯏꯃꯥ ꯇꯥꯆꯧ ꯏꯅꯝ ꯍꯣꯏꯅ ꯑꯃꯨꯛ ꯋꯥ ꯍꯥꯏꯔꯗꯤ ꯀꯃꯥꯏ ꯇꯧꯕ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯀꯩꯗꯧꯕꯒꯤ ꯍꯥꯏꯗꯣꯔꯤꯒꯦ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯌꯨꯝꯁꯦ ꯏꯆꯥꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯗꯨꯗ ꯇꯧ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯅꯨꯄꯥꯗꯣ ꯑꯩꯅ ꯍꯥꯏꯕꯕꯨꯗꯤ ꯂꯣꯏꯅ ꯏꯟꯕꯅꯤ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯇꯟꯖꯥ ꯌꯦꯡꯂꯒ ꯇꯞꯅ ꯊꯦꯝꯃꯒꯦ ꯑꯁꯪꯕꯤ ꯋꯥꯐꯝ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯑꯍꯥꯟꯕꯗꯗꯤ ꯄꯥꯔꯤꯁꯨ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯍꯥꯏꯅꯕ ꯂꯩ ꯅꯣꯡꯃꯥꯁꯨ ꯇꯛꯄꯕꯨ ꯀꯜꯂꯕꯗꯤ ꯇꯨꯝꯃꯦ ꯍꯥꯏꯅ ꯑꯁꯪꯕꯤꯅ ꯇꯛꯃꯟꯕꯗꯒꯤ ꯄꯥꯔꯤꯁꯨ ꯃꯕꯨꯛꯅꯤꯡ ꯑꯣꯜꯂꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯁꯪꯕꯤꯅ ꯃꯥꯡꯒꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯣꯠꯌꯣꯝ ꯊꯩꯌꯣꯝ ꯌꯣꯝꯃꯒ ꯊꯥꯡꯗꯣꯔꯛꯄꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩꯅ ꯀꯔꯤꯅꯣ ꯃꯧ ꯑꯇꯣꯝꯕꯤ ꯅꯪꯅ ꯅꯪꯒꯤ ꯀꯥꯗ ꯂꯩꯕ ꯄꯣꯠꯈꯩ ꯂꯣꯏꯅ ꯊꯥꯡꯗꯣꯔꯛꯏꯕꯁꯤꯕꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯒ ꯃꯈꯣꯏ ꯅꯨꯄꯥꯒ ꯃꯇꯝ ꯈꯔ ꯏꯄꯥꯝꯗ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯥꯗ ꯍꯥꯏꯌꯨ ꯍꯥꯏꯕꯒꯣ ꯏꯪꯒꯤꯠ ꯇꯧꯏ ꯅꯨꯄꯥ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯒꯦ ꯀꯔꯤꯒꯤꯅꯣ ꯏꯗꯤ ꯌꯨꯝꯁꯤꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯂꯩꯔꯨꯗꯣꯔꯤꯒꯦ ꯃꯥ ꯃꯤꯒꯤ ꯃꯌꯨꯝ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯂꯩꯔꯨꯗꯣꯏꯁꯤ ꯑꯁꯪꯕꯤꯒꯤ ꯌꯨꯝꯗꯅꯤ ꯀꯨꯏꯔꯣꯏ ꯃꯇꯝ ꯈꯔ ꯈꯛꯇꯅꯤ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯀꯅꯤꯗ ꯏꯃꯥꯒꯤ ꯄꯥꯔꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ ꯇꯥꯆꯧꯁꯨ ꯏꯇꯩꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯃꯇꯝ ꯈꯔ ꯃꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯃꯨ ꯑꯗꯨꯗꯤ ꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯩ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯍꯣꯟꯗꯣꯛꯑꯝꯃꯒꯦ ꯊꯣꯡꯒꯥꯜꯗ ꯇꯥꯆꯧꯊꯣꯏꯒꯤ ꯁꯟ ꯒꯥꯔꯤꯁꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯁꯥꯏꯗꯒꯤ ꯊꯣꯡ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯊꯕ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯐꯔꯦꯗ ꯆꯠꯈ꯭ꯔꯣ ꯅꯣꯏꯗ ꯁꯨꯡꯍꯟ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯁꯩꯇ ꯌꯨꯝꯁꯤ ꯏꯅꯤꯡ ꯏꯈꯥ ꯇꯧꯅ ꯂꯩꯍꯧꯒꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯊꯕꯥ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯇꯣꯝꯕꯤꯔꯩꯕꯁꯨ ꯃꯥꯅ ꯀꯣꯟꯅꯤꯡꯗꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯂꯝꯗꯦ ꯊꯕꯥ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯌꯨꯝꯁꯤꯗ ꯏꯇꯩ ꯏꯅꯥꯎ ꯈꯛ ꯂꯩꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯇꯧꯔꯤꯁꯦ ꯃꯃꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯀꯣꯛ ꯁꯤꯈ꯭ꯔꯗꯤ ꯐꯗꯧ ꯑꯗꯨꯁꯨ ꯄꯥꯛꯅ ꯁꯤꯗꯧꯗꯤ ꯃꯥꯟꯗꯦꯕ ꯅꯍꯥꯕꯨ ꯌꯥꯝ ꯑꯣꯏꯔꯤꯅꯤ ꯀꯩꯊꯦꯜ ꯀꯥꯕꯗꯒ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯇꯨꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯐꯗꯧꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯏꯇꯩ ꯏꯅꯥꯎꯈꯛ ꯂꯩꯍꯧꯗꯧꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯥꯒꯤ ꯆꯥꯛꯇꯣ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯅꯤ ꯑꯗꯨꯁꯨ ꯈꯪꯅꯔꯛꯑꯗꯤ ꯌꯥꯔꯣꯏꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯑꯁꯨꯝ ꯈꯜꯂꯛꯄꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯊꯕꯥ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯈꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥ ꯇꯣꯝꯕꯤꯔꯩꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯗꯦ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯅꯤꯡꯊꯦꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯃꯃꯥꯒꯤ ꯃꯔꯝꯗ ꯇꯝꯖꯤꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯕꯤꯔꯩ ꯀꯩꯊꯦꯜ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯁꯝ ꯑꯗꯨꯕꯨ ꯍꯥꯠꯂꯤ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯀꯔꯤꯅꯣ ꯍꯅꯨꯊꯪ ꯑꯗꯨꯗ ꯃꯤꯡꯁꯦꯜꯒ ꯌꯦꯡꯗꯅ ꯃꯀꯤ ꯁꯦꯝꯃꯤꯗꯨꯕꯣ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ
ꯏꯃꯥꯁꯤ ꯀꯩꯊꯦꯜ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯟꯕꯅꯤꯅꯦ ꯍꯣ ꯑꯗꯨ ꯕꯣꯕꯥ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯀꯩꯊꯦꯜ ꯆꯠꯂꯤꯔꯥ ꯏꯔꯥꯡ ꯇꯧꯕ ꯆꯠꯂꯤꯔꯥ ꯍꯅꯨꯊꯪꯗꯨꯗꯅꯦ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯈ꯭ꯔꯦ ꯑꯣꯏꯕ ꯉꯁꯥꯏꯗꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯃꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯃꯧꯅꯤꯅ ꯃꯥꯅꯤ ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯇꯣꯝꯕꯤꯔꯩ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨ ꯏꯉꯥꯡꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯩꯊꯦꯜꯗꯅꯤ ꯇꯣꯝꯕꯤꯔꯩꯅ ꯉꯁꯤꯒꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕꯗꯨꯗ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯣꯝꯕꯤꯔꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯁꯥꯒ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯍꯩꯃꯥ ꯇꯥꯗꯦꯃꯤ ꯑꯩꯅ ꯍꯥꯏꯁꯦ ꯇꯣꯝꯕꯤꯔꯩ ꯑꯁꯦ ꯏꯆꯦ ꯑꯩꯕꯨ ꯀꯧꯕ꯭ꯔꯥ ꯍꯣꯏꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯏꯁꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯆꯦ ꯈꯪꯗꯦꯗ ꯍꯟꯗꯛ ꯃꯔꯛ ꯋꯥꯈꯜ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯇꯧꯔꯤꯁꯦ ꯏꯆꯦ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯨ ꯌꯨꯝꯗ ꯂꯩꯇꯕꯁꯤꯗ ꯑꯩꯁꯦ ꯄꯨꯛꯅꯤꯡꯒꯁꯦ ꯏꯂꯨꯝ ꯂꯨꯝꯗꯦ ꯍꯣꯏꯅꯦ ꯇꯣꯝꯕꯤꯔꯩ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯅꯨꯄꯤ ꯃꯌꯨꯝꯗ ꯌꯥꯎꯑꯣꯡ ꯏꯜꯂꯒ ꯂꯩꯈ꯭ꯔꯦꯅꯦ ꯑꯗꯣ ꯐꯅꯗꯤ ꯀꯨꯏ ꯃꯥꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯗꯣ ꯑꯗꯣ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯅꯣꯡꯇ ꯂꯥꯛꯇ꯭ꯔꯣ ꯀꯔꯥꯏꯗꯩ ꯂꯥꯛꯄꯅꯣꯗ ꯏꯆꯦ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯁꯛꯄꯨ ꯎꯗ꯭ꯔꯤꯗ ꯃꯃꯥ ꯑꯩ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯠꯇꯦꯗꯅ ꯃꯣꯏꯁꯨ ꯏꯍꯧ ꯉꯝꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯅꯨꯄꯤꯕꯨ ꯍꯦꯛ ꯊꯤꯈ꯭ꯔꯕꯗꯤ ꯏꯆꯥ ꯅꯨꯄꯥꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯃꯣꯏꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯤꯅ ꯃꯤꯇꯣꯞꯇꯨ ꯉꯥꯏꯔꯤ ꯇꯧꯔꯤꯕ ꯃꯣꯏꯕꯨ ꯁꯤ ꯌꯧꯅ ꯆꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯋꯥꯈꯤ ꯍꯥꯏꯕꯗꯣ ꯃꯣꯏ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕ ꯈꯔ ꯍꯥꯏꯔꯨꯔꯒꯅ ꯃꯃꯥ ꯃꯄꯥ ꯅꯣꯏꯒꯤ ꯅꯊꯧꯅꯤ ꯍꯦꯛ ꯃꯍꯥꯏꯕ ꯑꯗꯨꯅꯤ ꯏꯆꯦ ꯃꯣꯏꯕꯨ ꯃꯤꯑꯣꯏꯅꯕ ꯍꯥꯏꯗꯅ ꯍꯣꯠꯅꯔꯛꯂꯒ ꯍꯧꯖꯤꯛꯅ ꯃꯣꯏꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯀꯔꯤꯕꯨ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯑꯩꯅ ꯉꯛꯏꯗꯤ ꯃꯣꯏꯒꯤ ꯅꯨꯄꯤ ꯃꯃꯥꯁꯤꯡꯗꯨꯅꯤꯅꯦ ꯃꯆꯥꯁꯤꯡꯗꯨꯗ ꯌꯨꯝ ꯀꯣꯏꯅꯕ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯇꯣꯉꯥꯟ ꯆꯥꯎ ꯈꯔ ꯌꯦꯡꯁꯤꯟꯒꯅꯤ ꯑꯗꯩ ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯌꯦꯟꯅꯔꯨ ꯈꯔ ꯍꯥꯏꯖꯤꯟꯅꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇꯣꯏ ꯌꯨꯝ ꯀꯥꯏꯅꯕ ꯋꯥ ꯉꯥꯛꯇ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯒ ꯏꯌꯥ ꯄꯨꯔꯛꯑꯒ ꯌꯨꯝꯗ ꯂꯩꯒꯦ ꯀꯥꯏꯅ ꯂꯥꯛꯑꯕ ꯑꯩꯗꯤ ꯃꯉꯛ ꯁꯝꯕꯗꯨ ꯄꯥꯏꯔꯒ ꯏꯟꯒꯤꯗꯧꯅꯤ ꯍꯦꯛꯇ ꯑꯩꯅꯇ ꯇꯧꯅꯤꯀꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯆꯥꯎꯕꯤ ꯀꯩꯊꯦꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯖꯤꯟꯈꯤ ꯊꯕꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯅꯦꯝꯒꯤ ꯃꯔꯝꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯅꯨꯄꯥꯗ ꯇꯝꯖꯤꯜꯂꯤ ꯅꯨꯄꯥ ꯍꯟꯗꯛ ꯃꯔꯛꯇ ꯏꯃꯥꯁꯦ ꯀꯔꯤꯅꯣ ꯃꯑꯣꯡ ꯑꯃ ꯇꯧꯏꯀꯣ ꯍꯅꯨꯊꯪꯁꯤꯗꯅꯦ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯀꯔꯤꯅꯣ ꯅꯨꯄꯤ ꯏꯃꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯕꯨ ꯋꯥꯗꯣ ꯃꯌꯦꯛ ꯁꯦꯡꯉꯨ ꯀꯔꯤꯅꯣ ꯍꯣ ꯀꯩꯊꯦꯜ ꯆꯠꯄꯩ ꯅꯃꯥꯗꯅꯦ ꯅꯃꯥꯁꯦ ꯏꯔꯥꯡ ꯑꯃ ꯀꯟꯅ ꯇꯧꯈꯠꯂꯛꯏ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯃꯀꯦꯒ ꯁꯦꯝꯕ ꯃꯇꯝꯗꯣ ꯍꯅꯨꯊꯪꯁꯤꯗ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯟꯒꯦ ꯍꯥꯏꯔ ꯀꯩꯅꯣ ꯍꯦꯔꯥ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯤ ꯏꯃꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯇꯧꯗꯧ ꯅꯠꯇꯦ ꯅꯪꯁꯨ ꯍꯣ ꯅꯪꯗꯤꯅꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯀꯔꯤ ꯈꯪꯗꯣꯔꯤꯒꯦ ꯇꯧꯗꯕ ꯊꯕꯛꯇ ꯇꯧꯋꯦ ꯍꯦꯛꯇ ꯍꯥꯏꯗꯧ ꯅꯠꯇꯦ ꯏꯃꯤꯠꯁꯤꯅ ꯎꯕꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯨꯝꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯀꯔꯤꯅꯣ ꯍꯥꯏꯅꯗꯤ ꯈꯟꯈ꯭ꯔꯕꯅꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯣꯝꯕꯤꯔꯩ ꯀꯩꯊꯦꯜꯗꯒꯤ ꯃꯌꯨꯝ ꯂꯝꯕꯤꯗ ꯃꯈꯣꯡ ꯑꯗꯨ ꯀꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯍꯜꯂꯛꯏ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯇꯥꯡ ꯑꯗꯨꯗ ꯏꯕꯣꯆꯧꯅ ꯇꯣꯝꯕꯤꯔꯩ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩ ꯍꯩꯃꯥ ꯗꯥꯗꯥ ꯇꯥꯗꯕꯨ ꯀꯗꯣꯝ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕ ꯑꯃꯠꯇ ꯎꯅꯔꯨꯕꯅꯤ ꯑꯗꯣ ꯅꯪ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ ꯑꯩ ꯅꯪꯒ ꯋꯥꯐꯝ ꯑꯃꯠꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯅꯆꯟꯗ ꯁꯦ ꯁꯨꯝꯗꯧꯕꯅꯤ ꯍꯟꯗꯛ ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯖꯩ ꯑꯗꯨꯗ ꯑꯩꯅ ꯏꯄꯥ ꯅꯨꯃꯤꯠꯇꯨꯗ ꯆꯥꯛ ꯇꯧꯒꯦ ꯈꯜꯂꯤ ꯑꯗ ꯉꯥꯗꯣ ꯅꯪꯉꯣꯟꯗꯒꯤ ꯄꯨꯂꯞ ꯂꯧꯔꯒꯦ ꯇꯧꯕ ꯌꯥꯏꯌꯦ ꯇꯥꯗ ꯃꯤ ꯀꯌꯥꯃꯨꯛꯅꯣꯗꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯅꯆꯟ ꯉꯥꯗꯣ ꯀꯌꯥꯃꯨꯛꯅ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯛꯂꯒꯦ ꯍꯣ ꯐꯔꯦ ꯁꯨꯝꯗꯧꯔꯁꯤ ꯉꯁꯤꯒꯤ ꯃꯇꯝꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯋꯥꯁꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯔꯣꯝꯗ ꯅꯣꯡꯃ ꯍꯦꯛꯇ ꯆꯠꯊꯣꯔꯛꯑꯒꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯀꯨꯞꯅ ꯁꯥꯟꯅꯔꯁꯤ ꯍꯣꯏ ꯇꯥꯗ ꯆꯠꯂꯤ ꯉꯁꯥꯏꯗꯩ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯎꯔꯝꯃꯤ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯟꯅ ꯇꯝꯁꯤꯜꯂꯕꯅꯤꯅ ꯃꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯑꯣꯟꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃꯥ ꯑꯆꯧꯕ ꯅꯪꯁꯨ ꯊꯕꯛ ꯍꯜꯂꯛꯑꯕ꯭ꯔꯥ ꯂꯥꯛꯑꯣ ꯏꯃꯥꯒ ꯆꯪꯃꯤꯟꯅꯈ꯭ꯔꯁꯤ ꯅꯤꯡꯊꯦꯝ ꯍꯩꯅꯤꯡꯗꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣꯏ ꯏꯃꯥ ꯄꯥꯔꯤꯅ ꯅꯨꯄꯤ
ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯂꯩꯔꯛꯏꯁꯦ ꯐꯅꯗꯤ ꯀꯨꯏꯔꯛꯂꯤ ꯑꯗꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯂꯩꯁꯦ ꯍꯥꯏꯈꯤꯁꯦ ꯍꯥꯏꯔꯤꯕꯅꯣ ꯁꯤꯗ ꯂꯩꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯅꯨꯄꯥ ꯅꯣꯏ ꯑꯥꯒꯤ ꯌꯨꯝꯗꯨꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯒꯦ ꯈꯜꯂꯦ ꯑꯩꯗꯤ ꯍꯦꯔꯣ ꯅꯪꯁꯨ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯀꯌꯥ ꯂꯩꯍꯟꯅꯤꯡꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯏ ꯅꯨꯄꯥ ꯌꯨꯝꯁꯦ ꯑꯩꯒꯤꯁꯨ ꯌꯨꯝꯅꯤ ꯇꯥꯆꯧꯅ ꯂꯩꯍꯟꯅꯤꯡꯕ ꯂꯩꯍꯟꯅꯤꯡꯗꯕ ꯊꯣꯏꯗꯣꯛꯇꯦ ꯏꯃꯥꯅ ꯑꯩꯈꯣꯏꯁꯨ ꯌꯨꯝꯁꯤꯗ ꯊꯑꯣꯏꯀꯤ ꯂꯩꯍꯜꯂꯤꯕꯅꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ ꯑꯗꯨꯒꯤꯕꯨ ꯀꯥꯟꯅꯗꯦ ꯅꯨꯄꯤ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯑꯩꯗꯤ ꯅꯣꯏ ꯑꯥꯒꯤ ꯌꯨꯝꯗꯨꯗ ꯁꯨꯛꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯁꯤꯗ ꯃꯇꯝ ꯈꯔꯒ ꯂꯩꯈꯤꯅꯤ ꯅꯣꯡꯃ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯕꯣꯆꯧꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯁꯤꯀꯣ ꯏꯕꯦꯝꯃ ꯇꯣꯝꯕꯤꯔꯩ ꯁꯣꯏꯕꯤꯕ ꯌꯥꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯁꯣꯏꯔꯣꯏ ꯇꯥꯗ ꯍꯌꯦꯡꯃꯛ ꯇꯥꯗꯅ ꯑꯩꯒꯤ ꯄꯣꯠꯐꯝꯗꯒꯤ ꯂꯧꯕꯤꯔꯕ ꯌꯥꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯋꯥ ꯇꯥꯅꯐꯝ ꯑꯃ ꯂꯩꯇꯕꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯅꯆꯦ ꯂꯩꯔꯤꯉꯩꯗꯗꯤ ꯈꯔ ꯃꯐꯩꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯦꯃꯥꯏ ꯍꯥꯏꯕꯝ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯧꯗꯨꯗꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤꯗ ꯆꯨꯝꯃꯤ ꯇꯥꯗꯅ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦꯀꯣ ꯍꯣꯏ ꯇꯥꯗ ꯉꯁꯥꯏꯗꯒꯤ ꯇꯟꯖꯥ ꯉꯥꯏꯔꯤꯕ ꯊꯕꯛ ꯏꯃꯨꯡꯗꯒꯤ ꯐꯠ ꯊꯣꯛꯂꯛꯇꯨꯅ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯏꯃꯥꯒꯤꯁꯤꯗꯤ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯏꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯜꯂꯛꯇꯅ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯑꯣꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯅꯨꯊꯪ ꯑꯁꯤꯗ ꯏꯔꯥꯡ ꯇꯧꯔꯤꯕ ꯍꯥꯏꯗꯨꯔꯣ ꯀꯔꯤꯅꯣ ꯃꯧ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯋꯥꯉꯥꯡ ꯑꯗꯣ ꯏꯃꯥ ꯇꯥꯅꯤꯡꯗꯦꯀꯣ ꯀꯔꯤꯒꯤ ꯇꯥꯅꯤꯡꯗꯕ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯍꯥꯏꯔꯕꯅꯤꯅ ꯇꯥꯅꯤꯡꯉꯝꯃꯣꯏꯅꯦ ꯅꯔꯝꯆꯠꯇꯨꯒ ꯏꯅꯦꯝꯅꯤ ꯀꯥꯏꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯏꯀꯥꯏꯖꯩ ꯍꯅꯨꯊꯪꯅ ꯅꯨꯄꯥ ꯀꯣꯏꯕꯁꯤꯗꯤ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯩꯃꯧ ꯑꯗꯨꯒꯨꯝꯕ ꯃꯤꯅ ꯇꯥꯔꯒ ꯍꯪꯒꯣꯏ ꯇꯨꯀꯠꯆꯒꯗꯕ ꯋꯥꯗꯣ ꯁ꯭ꯋꯥꯏꯗ ꯉꯥꯡꯒꯅꯨꯀꯣ ꯃꯤ ꯆꯨꯝꯅ ꯉꯥ ꯂꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯀꯌꯥꯗ ꯐꯠꯇꯅ ꯈꯜꯂꯝꯃꯤꯕꯅꯣꯕꯁꯦ ꯉꯥ ꯂꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯀꯩꯊꯦꯜꯗ ꯁꯥꯟꯅꯒꯦ ꯍꯥꯏꯗꯅ ꯌꯨꯝꯁꯤꯗ ꯅꯨꯄꯥꯗꯨ ꯄꯨꯁꯤꯜꯂꯒ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯃꯇꯥꯡ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯉꯥꯡꯅꯔꯤꯕꯗꯨ ꯈꯔꯁꯨ ꯇꯥꯍꯧꯔꯕꯅꯤ ꯀꯩꯗꯧꯔꯤ ꯅꯨꯄꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯋꯥ ꯀꯟꯅ ꯂꯪꯅꯔꯤꯕꯗꯣ ꯂꯝꯕꯤ ꯐꯥꯎ ꯇꯥꯔꯦ ꯅꯨꯄꯥ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯅꯃꯥꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗꯒꯤ ꯍꯦꯟꯗꯣꯔꯛꯇꯅ ꯌꯨꯝ ꯑꯁꯤꯗ ꯐꯥꯎ ꯅꯨꯄꯥꯒꯤ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯇꯅ ꯍꯩꯃꯧ ꯃꯤꯅ ꯉꯥ ꯂꯧꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯦ ꯍꯥꯏꯔꯤꯗꯅ ꯃꯁꯤꯗ ꯅꯪꯅ ꯅꯕꯨꯛ ꯑꯗꯨꯛ ꯐꯠꯇꯅ ꯈꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯤꯡꯊꯦꯝ ꯃꯥꯅ ꯊꯣꯡꯒꯥꯜ ꯌꯧꯔꯝꯗꯥꯏꯗ ꯏꯕꯣꯆꯧꯕꯅ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯨ ꯃꯥꯁꯨ ꯊꯦꯡꯅꯔꯛꯂꯕꯅꯤ ꯍꯥꯟꯅꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯠꯇꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯝꯁꯤꯟꯕꯒ ꯅꯍꯥꯟꯗꯁꯨ ꯃꯃꯥꯒ ꯏꯕꯣꯆꯧꯒ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯃꯥꯕꯨ ꯊꯥꯖꯕ ꯉꯝꯃꯛꯇ꯭ꯔꯤ ꯃꯥ ꯌꯥꯔꯦ ꯅꯆꯥꯁꯨ ꯂꯣꯏꯅ ꯈꯪꯖꯔꯤ ꯏꯃꯤꯠꯁꯤꯅꯁꯨ ꯎꯈ꯭ꯔꯕꯅꯤ ꯏꯃꯥꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯆꯥ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕꯅꯤ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅ ꯃꯥꯕꯨ ꯊꯥꯖꯗꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯀꯔꯤꯅꯣꯅꯦ ꯅꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯃꯛꯅꯁꯨ ꯏꯃꯥꯕꯨ ꯑꯗꯨꯛ ꯂꯥꯟꯅ ꯂꯧꯔꯕꯅꯤꯀꯣ ꯅꯨꯄꯥ ꯂꯝꯆꯠ ꯆꯨꯝꯗꯕ ꯏꯅꯦꯝꯒꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗ ꯑꯣꯏꯔꯒꯅ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦ ꯇꯣꯝꯕꯤꯔꯩ ꯉꯁꯤꯒꯤ ꯃꯆꯥ ꯃꯃꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤ ꯃꯥ ꯇꯁꯦꯡꯅ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯐꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯄꯣꯛꯂꯤꯕ ꯃꯆꯥꯅ ꯐꯥꯎ ꯃꯥꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯏꯃꯥ ꯅꯃꯧꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯏꯃꯥ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯀꯔꯤꯅꯣ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯐꯝꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ ꯏꯃꯥꯅ ꯅꯣꯏꯒꯤ ꯅꯐꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯈ꯭ꯔꯕꯒꯦ ꯏꯃꯥꯕꯨ ꯅꯪꯅ ꯑꯗꯨꯛ ꯊꯥꯖꯗ꯭ꯔꯤꯗꯨꯕꯣ ꯋꯥ ꯃꯈꯩ ꯌꯥꯝ ꯇꯥꯔꯅꯨ ꯏꯃꯥ ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯁꯦ ꯏꯃꯥꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯂꯦꯞꯄ ꯉꯝꯗꯕꯤꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯏꯃꯥꯒꯤ ꯑꯆꯧꯕ ꯍꯥꯏꯔꯤꯁꯦ ꯇꯥꯗ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯂꯥꯟꯖꯗꯕꯤ ꯁꯥꯗꯅ ꯀꯞꯁꯤꯟꯅꯗꯅ ꯂꯩꯔꯅꯨ ꯆꯠꯈ꯭ꯔꯣꯗꯤ ꯀꯣꯛ ꯆꯠꯈ꯭ꯔꯣꯗꯅ ꯇꯣꯝꯕꯤꯔꯩ ꯃꯆꯥꯅ ꯃꯃꯧꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥ ꯊꯝꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯍꯩꯃꯥ ꯆꯠꯇꯤꯌꯦ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯌꯦ ꯍꯦ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯛꯇꯨꯅ ꯈꯣꯡꯒꯣꯏꯅꯗ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯏꯃꯨꯡ ꯆꯪꯁꯤꯜꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯍꯧꯅꯗꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨ ꯃꯅꯨꯡꯗ ꯂꯣꯟꯁꯤꯟꯈꯤ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯜꯂꯨꯕꯩꯅꯣ ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕ꯭ꯔꯅꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯣꯏꯅ ꯏꯃꯥꯗ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯕꯨ ꯀꯔꯤꯅꯣꯅꯦꯍꯦ ꯇꯣꯝꯕꯤꯔꯩ ꯀꯞꯄ ꯌꯥꯕ ꯀꯞꯐꯝꯗꯨꯅ ꯃꯆꯥ ꯃꯃꯧꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈ꯭ꯔꯕꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ
Macha Momaugi ngasigi mataudu mahak thamoi adugi matik kaiba haibadu oirami. Asum lakpada magi mapamda oina lakli. Thokhiba pumnamak adu magi manaw nupa Tomalda tamlami. Tomalna Hira aduk machukpak naidaba. Moibu hikpokpiba masida aduga mawahai wata sizinaba. Iche ay ngangugi ay warogi. Angang moina adumna hik taw yabrada. Ibanga yari karimte hik hairu. Iche sigi wafam sigidama makha yamna taba pamdre. Mina taraga hanu thangsida phajjana ngangnararoi. Nomudi soidana khangaki ai landa haiba. Matamdo iche warasu wana ngairagi. Maududi thambu thamko. Aina ngaklibadi ibungo ningthembunini. Mabu hek pokliba mama. Pisak piklingaidagi chawnabu yokpirakpa mama sida adumna hek tawbududi henmandro. Laimana Nama kaisu khalun yum sida nungaini hek laithoaga loi. Angangni khangdadana tawini hek khandosi. Makhoi wakhal tajarakanida nongmadi. Asumna matamdi asum hauchinki. Thabadi magi ningba thongba haibada oikri. Yum maduda chaningba tawningba kusi tawduna yamna nungaina leirami. Somda asangbigi yumdani. Pari asangbigi mapung amadi. Manam moibu lehaningdabagi. Nongmagi isaw irang tawba amadi. Nakchepta yeyeduna nganglibadu tabada. Nubi, aykhoy sida kayam kuina leikhisaibana. Kanadi yumda yam thuna hanaba tawsi. Mashina phaba haidu oini. Nupa, aide hana so haikraduni. Noigi yumduda hanba sungangamoi haina. Ai noigi ne yumduda leiriba misingdo. Aiga mayamta chanadeba. Chanadaba. Mado aige singbu yum. Aykhoy bi yum kai leitabadawna mafam sida kayam kuina leiba yadorige. Mafam asisu aige yumni. Aduna aide dum laikidori. Aide hairibasini. Yum maduda hanba sungangamoiba. Oh, nang dasingna nang adumna khalle. Pari du. Aisu mafam ase thadoktuna chatkiba tare. Nang nungaina lehau. Haiduna sauna kaadudagi thoki. Thokrini khamaga nang haudiba. Nongmagi numitni. Thaba amadi kethabi nok tuna wari sanari. Kethabina Thaba nangdi onthokna wai sanglamanida. Yumsida nangna tawningbada taw. Chaningbada ko si tawdan. Kayada nungaina leirib. Thabana Wai sangbay wadi kayda hangurani kethabiya. Nangbunya isasi pungyang hek yangimi. Nungsidaba mai chanadaba mayamsi yumsida amatte hek leitabasiya. Wakhal giyam nungai khrajani. Aykhoygisu hanuba hanubi anido khara thuna sikradi phado. Wayam chile moiga leiminabasi. Moigi masaksingdu ubadani aykhoydose prop chai asingba. Hoine noigi hanuba hanubido sikradi. Nangsu aidawna wai sangna leidawnido. Ibema sige khunungai sidi haidana kanadre hek. Adungai khoni. Nangna nurgina nimpo tanthokri harido karamai tawrino. Amta warido liru otagi. Ho aduro makhai nupadaniya. Aina moi mamagi maramda oida padaba kayama haijinba. Hanu thangda nupa koi irang tawbe haiba. Adagi mana dum hina saukiduna mamase tanthokredana sini wari haibu. Haima, nagsidi yam ngamne haiba. Ngasai dai sanariba warido thabuk mafamdagi masang ngamde haiduna halakpa ningthemna tarami. Ningthem sauna. Kariba nupi. Nang hojiki to muka haironi. Thaba khangpre khangna. Ha nupa nang halaba. Kethabina thaba ai chale kona laage. Kari haiba nang hojiki ha. Mara leijadrab ima boina yum sidagi ta thokiba. Shipum namak nang na thokan mangak toiramla. Adudi nang khangbra. Ayo nupa ayo. Tongambi chithibi nang da halage da. Ayo ma nupa ai lal ayo ma. Phoba semta lepo nupa ayo ma ayo. Karigilanba ha. Ima ba minuk silegtana ta thokiba. Moshipum namakse nang da hatoga phadawni. Ningthem asawba amadi pendaba ni hinman khiduna magi nupibo mamai mamit khangdana thajilami. Matang aduda pari mayum changakpada mayambana matai maba adukthina phoribada ubada. Kainu tacho kainu tawsibo itai mase sibutar amta phubale pusi tacho se itai mase sibutari mi haina khamdoi. Kainu kaidawna ba yawragi tacho itai mase bo thokthina phubirisibo. Nang parila amdragade ngasi agi kuda nang loiram tawnina mi usida saradana nang yumase hojimak thadoktuna yam thuna chakkigadabani.
Nate makoy tacho. Ado nadi haibigan. Ay am lankre. Ay bom tagapiyo. Ado da khangdi. Ay na halakpada nang yung masid layram bayar. Pari, law. Imabu kawsi law. Imabu kaida sakhiga haisibo tacho. Ay lambida warido. Lirage law. Asum na anido. Mamabu kawbala ami. Thongal changakpada uri. Mama na manggol machiduda. Tumina famduna layribado ubada. Ningthem senchenduna. Ma. Nachay magi maphamda yamna lankre. Nachagi khanta hawdaba wakhalna. Imana nungairoidaba kaya tawkre. Nachabo pungma nachani khanduna mukta ngakpiyo. Ima. Nachay yam lankre. Haina ningthem. Mamagi makhong konduna kappi. Imagi ningthem. Parina. Ma. Aisu imagi maphamda yam lankre. Ima boy na matam khara thadokduna chatlori. Ima. Nachay yam soikre. Imagi atomba. Ima. Yumda halasi law. Ima yum halasi. Sidaidi imabu nungaina thamadoni. Matang aduda ngasaidagi moigi mataw yinglamba tomana asumna hairi. Ningthem, pari. Noina tawriba nawong ado. Yamna tawhaidaba thabak. Miyoiba ikhoyna ichapoknaribase. Mama mapaduna ahal oiraklaba matamda. Makhoyba makmachasingduna. Ningthina yengsinbinaba amadi. Nungsina loinabinabani. Madugi mahutta. Makhoybu tathida oina tawbiba. Makhoybu thoi usittaba adudi yamna tawhaidaba thabakni. Karigino. Noini laina. Nama asibu kana laitraba amagum thambiriba. Taibang pana sida. Koina chatlabasu. Ikhoybu pogliba ima paabase ani suda haibase. Nakhoyna kakkaoroidabani. Mama. Namak yam lankre. Ikhoybu mukta ngakpiyo. Pari. Sidagidi noigidamak wajaraklabina masi. Luna tawbiyo ko. Asumna ningthem amadi parina haijaduna. Mamabu puduna yumda laklamni. Makhoy mayum changlakpada. Thaba kaptuna manemki makhong konduna. Imagi na pamda namaw na yamda lankre. Namaw mukta ngakpiyo. Namaw yamda lankre. Tabada hanggoy tukatcharaba. Hairoidaba kaya haikre. Ima, namaw mukta ngakpiyo. Ningthemna, nang ay ni yumsida layram bayaro hairam natro. Nang haujipa kaydorge. Kay khangdabi. Haiduna fugi tawringi tombirayna. Achauba, imauda adum na tawgan. Thaba, haugalasi. Miyoiba haibasi, laandaba ngamba haunati. Imana nang mungak pirabani. Ima, matang aduda, memana machanupi asangbibu mang thahanduna thilaklami. Inaw, ay ijasi thilaibani. Najena wakal thenbi oirubana. Najana mauga matam khara lapna layna haluri. Masigidamag nang ay mungak piyo ko. Iche. Bema, chal, nanemda khoiramusu. Ima, namawu lausinbi. Imagi maphamda namaw lankre. Yare mawatopi. Imawna yumda halakpasi muk nungayba ani sudri. Asumna numitchidagi. Hana soikiba kaya ngaknaduna. Punna nungsi chanana. Haraw nungay na panki.